Chaga Churup puna Thakminnabana cancer oirakpagi chang wangi. Chaga Churup puna Thakminnabana esophagus cancer ohelakpa yai haina report amana phongdokli. Esophagus haibasi miyoibagi khanaudagina chakhau fawbada sinjak pusinkriba food pipe adubuni. Report amana hai Chaga Churup puna Thakminnaba matamda thamoigi leina lungs ki cancer amasung chakhauda ulcer taholakpa yai. Phongphong saba cha thaklingaida churup thakpa tarbadi elementary canal gi cell pumnamak amang ata thoanbaga loinana cancer gi risk hengat hali chinjak makhal khara di punna chaminaba matamda mahau hengat hanbaga loinana hakchang da kanaba pibagi changsu hengat hanba yawi adubu akhanaba chinjak makhal khara gi punna chaminaba matamda ka hena khudong tiningai oibaga loinana hakchang sokanba thengnei hairi punna chamin thakminnabada khudong tiningai oiribasingi manungda Chaga Churup punna thakminnaba haibasisu amani. Report amana hai miyoi ayamba cha cup ama thaklingaida churup masai ama singbagi hainabi lei masina pukning wakhal nungai hanbaga lonena ithogla pukning changhanba ngamhali haina aranba maongda thajanei. Analysis of internal medicine da phonglakpa report amana hai chakhau hanglingaida kai hena saba thaklabadi food pipe haina sukhangnaba esophagus ki cell sing amang ata thokali matamdu da churup amu thakchilabadi cell sing amang ata thokpagi chang amuka hena wangkhat hali maduna maram oiraga cancer fawbo ohelakpa yai haidi report amana hai cha thakpa matamda akhanaba acid ama chakhau da thorai maduna chaba tumhanbada mateng pangi adubu chakhau hanglingaida ka hena thaklabadi caffeine na chakhau gi lining da amang ata thoali churuta yawba nicotine chada yawba caffeine ga pulaga miyoibada kok chikpa amadi kok ngawbana singba khudong chadaba sing thoalakpa yai pumnamaga sigi mathakta chang naina churup thakpa miyoising heart attack torokpa yabagi riksada taret hengalai amasung punsibagi matam chahi kunrom tensil hali manil kaba makhai saba chana miyoibagi lungs anbagi khudam thengnare matam sangna asaba cha thaklabadi lungs ta cancer ohelakpaga loinana atopa laina kya maramsu pokhalakpa yai Chaga Churup puna Thakminnabada thoalakpa yaba khudong thibasingdi thamoigi laina ohelakpa esophagus ki cancer khanau gi cancer lungs ki cancer phinungi hakchang mapangal sontarakpaga lonana angang oiba ngamdaba chakhauda ulcer torokpa khut khongda chawkhalakpa ningsingba ngambagi matik mayai hantharakpa brain amadi heart stroke ki risk hengalakpa punsi tensil hanba asina singbani miyoi ayambana cha cup ama thaklingaida churup machai ama singba hainabi thamnei adubu hainabi asi pak hek thadokpa ngamde haiba miyoi ayambana khangnade chada yawba caffeine amasung churuta yawba nicotine maram oiraga miyoi bana hainabi asi pak hek thadokpa ngamdabani haina report amana phongdorakli kanagumba fashion gi moongda churup thakpa yawdabasu natte adubu churup thakpagi khudong thibadi asuki matik yamkhre churup machai ama hek chamkhatpa matamda chemical makhalising kyamrum thadokpa maramna miyoibagi hakselda achuki matik mang takningai oi haina analysis of internal medicine gi report na phongdorakli Nungsa Mangal Fngdaba Mafamda Leiba Miyoising blood cancer narakpagi risk wangna lei Nungsa Mangal ifang Fngdaba Mafamda Leiba Miyoising vitamin D watpagi khudong chadaba mayoknabaga loinana leukemia blood cancer amadi atai cancer makhal khara narakpa yabagi risk wangna lei haiba handakta nauna thijinbadagi khangle United States ki University of California San Diego School of Medicine da professor oiba Cedric Garland haiki Nungsa Mangal ifang Fngdaba mafamda leiba miyoising leukemia narakpa yabagi risk wangna lei haiba khangle malemgi tonga tongan balaibak chamaga humdraga nithoidagi khomjinduna data nainaruraba matungda wafamasi khanglakpani vitamin D watpadagi miyoi ayamba leukemia narakpani hairi Australia, New Zealand, Chile, Ireland, Canada amasung United States kumba North Pole natraga South Pole manakta leiba leibak-singda leukemia gi risk wangna lei masigi maruoiba maramdi Nungsa Mangal ifang Fngdabanani amaromda Nungsa Mangal marang kaina phangbanina Bolivia, Samoa, Madagascar amadi Nigeria gumba equator manakta leiba leibak-singdadi cancer narakpagi sang nemna lei Garlena haiki Nungsa Mangal Fngdaba mafamda leiba miyoisingdi hakchangna vitamin D marang kaina loksinba ngamde maduna maram oiduna leukemia amadi atai cancer makhal kharagi risk hengalai Nungsa Mangal yawba ultraviolet radiation na unsada yeiba matamda hakchangna vitamin D mapung fana loksinba ngami World Health Organization WHO gi makhada International Agency ama oina leriba globalization na thijinbada wafam asi khanglakpani Nungsa Mangal Fngdaba mafamda leiba miyoising risk wangi haiba wafam asi PLOS1 journal da phonglakibani
ꯅꯤꯡꯊꯝ ꯊꯥꯅꯤꯅ ꯅꯨꯡꯁꯥ ꯌꯥꯏꯕ ꯅꯨꯡꯉꯥꯏꯕ ꯃꯇꯥꯡ ꯑꯣꯏꯔꯤ ꯐꯩꯖꯨꯞ ꯃꯅꯨꯡꯗ ꯍꯤꯞꯆꯤꯟꯗꯨꯅ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯅꯣꯡꯃꯒꯤ ꯉꯥꯏꯍꯥꯛ ꯑꯌꯨꯛꯇ ꯅꯨꯡꯁꯥ ꯌꯥꯏꯕꯅ ꯍꯛꯆꯥꯡꯗ ꯀꯥꯟꯅꯕ ꯀꯌꯥ ꯃꯔꯨꯝ ꯄꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯇꯝ ꯁꯥꯡꯅ ꯅꯨꯡꯁꯥ ꯌꯥꯏꯕ ꯌꯥꯗꯦ ꯃꯁꯤꯅ ꯎꯟꯁꯥꯗ ꯈꯨꯏꯍꯟꯕꯒ ꯂꯣꯏꯅꯅ ꯁ꯭ꯀꯤꯟ ꯀꯦꯟꯁꯔ ꯑꯣꯏꯍꯜꯂꯛꯄ ꯌꯥꯏ ꯑꯈꯪ ꯑꯍꯩꯁꯤꯡꯒꯤ ꯃꯣꯠ ꯃꯇꯨꯡ ꯏꯟꯅ ꯅꯣꯡꯃꯗ ꯃꯤꯅꯤꯠ 15 ꯔꯣꯝ ꯅꯨꯡꯁꯥ ꯌꯥꯏꯒꯗꯕꯅꯤ ꯍꯥꯏꯔꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯉꯥꯏꯍꯥꯛ ꯅꯨꯡꯁꯥ ꯌꯥꯏꯔꯕꯗꯤ ꯍꯛꯆꯥꯡꯅ ꯅꯨꯡꯁꯥꯗꯒꯤ ꯚꯤꯇꯥꯃꯤन डी ꯑꯃꯁꯨꯡ ꯀꯦꯜꯁꯤꯌꯝ ꯂꯧꯁꯤꯟꯕ ꯉꯝꯕ ꯃꯔꯝꯅ ꯁꯔꯨꯒꯤ ꯃꯄꯥꯡꯒꯜ ꯀꯜꯍꯜꯂꯤ ꯃꯁꯥꯒꯤ ꯃꯄꯥꯡꯒꯜ ꯀꯜꯍꯟꯕꯒ ꯂꯣꯏꯅꯅ ꯊꯃꯣꯏꯒꯤ ꯃꯤꯍꯨꯜ ꯆꯥꯡ ꯅꯥꯏꯍꯜꯂꯤ ꯍꯛꯆꯥꯡꯅ ꯚꯤꯇꯥꯃꯤन D वाटꯂꯕ ꯃꯇꯝꯗ ऑटो इम्यून डिजीज कार्डियोवास्कुलर डिजीज क्रोनिक इन्फ्लेमेशन कैंसर मखल खरा अमसुंग डायबिटीज नारकपा याबगी रिस्क हेंगलई विटामिन डी ना इम्यून सिस्टम कनखतहनबा मरमना हक्चांगदा बैक्टीरिया अमदि वायरस ना इन्फेक्शन तौरपदा इराय लायना ngaktokpa ngami ayingba amasung nungsa mangal ifang phangdaba mafamda leiba miyoi taruk khudingi manungda amadi seasonal affective disorder SAD gi khudong chadaba mayoknei अदुबु नोमगी ngahak नुसा यारबदी हक्चांगदा सेरोटोनिन की चांग हेंगतहनदुना अहेनबा एंडोर्फिन पुथोकपगी पुकनिंग वाखल नुंगाई हल्ली तोंगान बाई स्टडी सिंगी रिपोर्ट ना हाइरी नोमगी ngahak नुसा यारबदी विटामिन डी मरांग कायना फंगबा ngamba maramna डायबिटीज हार्ट डिजीज ऑटो इम्यून डिसऑर्डर ओबेसिटी इनफर्टिलिटी अमदी अतै खुदोंग चादबसिंग खरा मखै को अनबा ngami नुसा याइबना लिवर की मथौ हेंगतहनबा maramna जोंडिस फहनबदा mateang pangi इसम समना हायरबदा नुमित खुदिंगी ngahak नुसा याइबना क्रोनिक डिजीज कुनगा मंगा हेना ngakthokpa ngami हाइरी नुसा मंगालना चाइना खोल हंथाहनबा ngami हाइबगी matangda रिसर्चर सिंगना हाइरी नुमित खुदिंगी चांग नाइना मिनिट 15 रोम नुसा याइबा मतमदा रूमेटाइड आर्थराइटिस की रिस्क हंथाली कनागुंबा मियोय अमा ऑपरेशन तौरबा मतुंगदा चांग नाइना नुसा याइरबदी चाइना खोल हंथाहनबगा लोइनाना ऑपरेशन तौबगी लेनखिबा मफम थुना ओसिलहली कनागुंबा तुम्बा यादबगी अवाबा मायोकनरबदी नुमित खुदिंगी चांग नाइना नुसा याइबा कानागनी अयुक्ता मिनिट 15 रोम नुसा याइरबदी नुमिदांगदा तुम्बा नुंगाइहली कानाबा फना यामना फंगबा तारबसु हेंजिनबा मोओंगदा मतम सांगना नुसा याइरबदी अमांग अता कया थोकहली मरम अदुना यामलबदा नुमित खुदिंगी मिनिट 15 रोम तमक नुसा याइगदबनी हाइबा अखंग अहेसिंगना फोंदोखी।